थाइना ममांगैदा सूबा नोंबा यामना तनबा पांजी साबा नुपा अमा लेरमी नुपा असिना नुमित खुदिंगी उपाय अमा नत्रगा उपाय अमा तौदुना पुंसी हिंगनबा होनरमी खुलगी मियामनसु नुपा असिबु पांजी साबनी पांजी नत्ति हाइबा खंगबदगी कनामतना मंगोंदा येंबिरमदे मरम अदुना पांजी साबा नुपादु नोंग नोंमगी वासिल्लपना चानिंगाय थनिंगाय फावबा लैसिल्लक्त्रे नोंमदी मागी नुपीना यामना सावना पांजी साबा नुपादुदा nganglami थबक्ति सुसु सुद्रबनिना चानिंगाय थनिंगाय अमता लैत्रे अखोइबु करी चादुना हिंगदौरिबनो खुलसिगी मी पुनमगना अइबु उबदा पांजी सुनिंगदबगी नुपी हाइदुना खुबा खुदुना नोंनाबिरे असुमना हिंगदौ सरु सिखिबना हेना फै मागी नुपीगी असावबदु हादरदुना नुपादुना हाइरई फारे अयहाक ngasiदगी थबक कन्ना सुदुना नुपी नंगबु नुंगाइना थमनबा होनरगे लेबाक सिन मथुंगना पांजी अइगी इतिक खंगहल्लगे अदुना अयहाक पांजी माइचौ उइदबा याद्रे सुबा नोंबा ngakतना सु नुंगाइबा नते नुंगबु नुंगायु हाइरबदी ईश्वरना चाकलुक्ता सना खुदोब यायोबा फुमदुना थनमी हाइबसु लैबनी अदुना नुपी नंग ngasi कैथेलदगी ngakra ani danga urum ahum danga leirucho ngasidagi ayak thabak suba koina chatlage nang saurunu adudagi magi nupi aduna कैथेलदा चतुना ngakra ani khakka urum ahumga magi nupada pire nupaduna nga sing adu puraga atopa kullamada laklammi asum lakpada khong amada maiba matai manau ani khak isituna leramba thengnarami isitpa adubu khulgi ahlaman mayam amasu yengnarami isitpa lorakpada khong aduda nga amata leramdre uja maiba onthokpanida maiba su oiraga nga leitaba khong sitliba adubu ikai khreda madu tabada maiba matai manau ani du yamna ikairami tanja aduda panji saba nupa aduna thangnabada leiba khong macha amada mana purakpa ngakra amadi orom adu lona langtharami aduga khong sifam aduda changlaga miya mamangda maiba aduda hanglai uja maiba nga ifa phabidrabra mafamduda khong sitpa yengliba maraktudagi amana hairei kadaidagi nga nuda ma soy thabak leitabagi aduk sitliba haibuduni ngakha ama nigadi haramgani aikhoinadi sitlunu wanabani khongsing ngasi ngarangda sitkibada ngairibani nga leitabani hajabani adubu maiba matai manau ani asina aikhoina hajabadu thajadaduna aduk sitliba haibudunida matam aduda panji sabaduna hairei wabadi waramlani thangnabada leiriba khong macha asimaga sittuna yengbirabadi nga kharadi soidana phagadaba mali panji sabadugi wa taraga maiba matai manau ani duna kumlai mahasoy nga leramgadaba mandeda ojamaiba karimta chingnabirunu nga di soidana phagani yamnamak natrabasu awamandi phangjeduna ngasigi sieng hawaidi leiba konagani panji sabagi wa targa isitpa yengliba singaduna amu hairei sakhangdaba mahasoy kanadaba wanabani nga leiba hunati chawkraba khong asi phawba nga amani khak phare adunadi khong macha si sitpa tarabadi yong khajing amani oina phaba tabani khong sitpa yengliba miyamdu wa launa hek nui nugliba miyamdu themladuna panji sabu nupaduna hairei mayam punamak amukta nokpikhinu ayhaksu kul amagi aphawba panji maichau amani oja maibana wana khongji sitlaga nga amata phadaba aduda nungaitraduna nga leba khong macha si sitlu haibatani masida miyamna karimna basidi nungaite khong macha si sitpada nga phadrabadi ayak ngak leibak taage khong asida leiba nga maming amadi masing phawba hana haidokpige masida soirabadi miyamna piningba cherak ama hekta pibiba yakani wadu tabada miyamdu ngaihakti tumin leinei aduga maiba aduna panji saba aduda hairei oja panji tasengna khong macha sidabu nga leramgadrane tanja aduda miyamdusu hangnarei
ꯑꯗꯨꯗꯤ ꯐꯔꯦ ꯄꯥꯟꯖꯤ ꯃꯥꯏꯆꯧ, ꯈꯣꯡ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯉꯥꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯤꯔꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯍꯥꯛ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯝꯂꯕꯗꯤ ꯃꯤꯌꯥꯝꯅ ꯑꯩꯒꯤꯗꯃꯛ ꯀꯔꯤ ꯈꯨꯗꯣꯜ ꯄꯤꯕꯤꯕ ꯉꯝꯒꯅꯤ? ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯣꯖꯥ ꯄꯥꯟꯖꯤ ꯃꯥꯏꯆꯧꯒꯤꯗꯃꯛ ꯁꯅꯥ ꯂꯨꯄꯥ ꯐꯧꯆꯦꯡ ꯀꯌꯥ ꯈꯥꯏꯅꯗꯨꯅ ꯄꯤꯖꯒꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯣꯡꯁꯤꯗ ꯂꯩꯔꯝꯒꯗꯕ ꯉꯥꯁꯤꯡ ꯑꯗꯨ ꯑꯣꯖꯥ ꯄꯥꯟꯖꯤꯅ ꯍꯥꯏꯕꯤꯔꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯡꯅꯈꯤꯕ ꯋꯥꯐꯝꯗꯤ ꯉꯥꯡꯅꯁꯤꯀꯣ꯫ ꯍꯧꯖꯤꯛ ꯈꯣꯡ ꯃꯆꯥ ꯑꯁꯤ ꯁꯤꯠꯄꯗ ꯉꯀ꯭ꯔꯥ 2 ꯑꯃꯗꯤ ꯄꯣꯔꯣꯝ 3 ꯑꯗꯨꯒ ꯉꯈꯥ 4-5 ꯑꯃꯒ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯈꯣꯡ ꯑꯗꯨ ꯃꯥꯏꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯤꯠꯇꯨꯅ ꯌꯦꯡꯕꯗ ꯉꯀ꯭ꯔꯥ 2, ꯄꯣꯔꯣꯝ 3 ꯑꯃꯗꯤ ꯉꯈꯥ ꯈꯔ ꯂꯩꯔꯝꯕꯗꯒꯤ ꯐꯥꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯥꯏꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯍꯤꯡꯗꯤ ꯃꯥꯏꯕꯒꯤ ꯌꯨꯝꯗ ꯂꯦꯛꯄꯤꯔꯣ꯫ ꯍꯌꯦꯡ ꯉꯟꯅ ꯍꯟꯅꯕ ꯁꯅꯥ ꯂꯨꯄꯥ ꯐꯧꯆꯦꯡ ꯄꯤꯔꯒꯦ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯊꯦꯡꯂꯕꯅꯤꯅ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯀꯥꯏꯅꯔꯦ꯫ ꯄꯥꯟꯖꯤ ꯃꯥꯏꯆꯧꯗꯨ ꯃꯥꯏꯕꯒꯤ ꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯗꯨꯅ ꯈꯣꯡꯗꯒꯤ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯑꯗꯨ ꯊꯣꯡꯂꯒ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨꯗꯤ ꯊꯃꯣꯏꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯈꯪꯅꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯣꯟ ꯃꯣꯟ ꯈꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯣꯡ ꯁꯤꯠꯄ ꯌꯦꯡꯂꯝꯕ ꯃꯤꯌꯥꯝꯗꯨꯅ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯒ ꯁꯅꯥ ꯂꯨꯄꯥ ꯐꯧ ꯀꯌꯥ ꯄꯨꯔꯗꯨꯅ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨꯗ ꯀꯠꯂꯝꯃꯤ꯫ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨꯗꯤ ꯃꯥꯏꯕꯒꯤ ꯌꯨꯝꯗ ꯉꯀ꯭ꯔꯥ ꯑꯃꯗꯤ ꯄꯣꯔꯣꯝ ꯊꯣꯡꯗꯨꯅ ꯆꯥꯔꯒ ꯑꯍꯤꯡ ꯑꯗꯨꯃ ꯌꯥꯔꯦꯛꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯄꯥꯟꯖꯤ ꯃꯥꯏꯆꯧꯒꯤ ꯂꯩꯐꯥꯎ ꯑꯗꯨ ꯑꯁꯨꯝ ꯁꯟꯗꯣꯛꯈꯤꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯎꯄꯨ ꯑꯃ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯀꯌꯥ ꯀꯧꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯑꯗꯨ ꯊꯤꯕꯗ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯀꯧꯕ ꯌꯥꯝꯅ ꯆꯨꯝꯕ, ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯉꯥ ꯐꯥꯎꯕ ꯃꯁꯤꯡ ꯍꯥꯏꯕ ꯉꯝꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯅ ꯑꯉꯝꯕꯁꯤꯡꯅ ꯇꯥꯔꯛꯄꯗꯒꯤ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯈꯨꯗꯛꯇ ꯃꯔꯥꯏ ꯃꯁꯪꯁꯤꯡ ꯊꯥꯗꯨꯅ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯍꯜꯂꯝꯃꯤ꯫ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯄꯥꯟꯖꯤ ꯅꯠꯇꯕꯅꯤꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯂꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯀꯤꯃꯟꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯈꯔ ꯁꯣꯜꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ, ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯑꯆꯧꯕꯔ ꯍꯥꯏꯕꯕꯨ ꯑꯄꯤꯛꯄꯁꯨ ꯌꯥꯎꯈꯤꯗꯣꯔꯤ꯫ ꯑꯁꯨꯝꯅ ꯄꯥꯟꯖꯤ ꯁꯥꯕ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯆꯥꯎꯔꯝꯕꯗꯒꯤ ꯄꯤꯛꯀꯗꯧꯔꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯊꯃꯣꯏꯗ ꯃꯨꯔꯨꯝ ꯁꯣꯟꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯗꯨ ꯂꯥꯛꯂꯤꯕ ꯃꯅꯥꯏ ꯑꯅꯤꯗꯨꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯅꯤꯗꯣ ꯑꯃꯅ ꯑꯆꯧꯕ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯑꯄꯤꯛꯄ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯆꯥꯅ ꯄꯥꯟꯖꯤ ꯃꯥꯏꯆꯧꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄ ꯑꯗꯨꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯝꯃꯤ, ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯜꯂꯨꯕ ꯑꯗꯣ ꯄꯥꯟꯖꯤ ꯃꯥꯏꯆꯧꯅ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯈꯪꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯁꯣꯏꯗ꯭ꯔꯦ꯫ ꯀꯤꯃꯟꯈꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯟꯖꯤ ꯃꯥꯏꯆꯧꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯣꯖꯥ ꯄꯥꯟꯖꯤ ꯃꯥꯏꯆꯧ, ꯑꯆꯧꯕ ꯑꯃꯁꯨꯡ ꯑꯄꯤꯛꯄ ꯍꯥꯏꯔꯤꯕꯗꯨ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅꯤ꯫ ꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯄꯤꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯑꯉꯥꯡ ꯑꯣꯜꯂꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯑꯣꯖꯥꯅ ꯎꯄꯥꯏ ꯑꯃ ꯇꯧꯕꯤꯗꯨꯅ ꯅꯤꯡꯊꯧꯗ ꯑꯩꯈꯣই ꯑꯅꯤꯕꯨ ꯍꯥꯏꯗꯣꯛꯄꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯃꯅꯥꯏ ꯑꯅꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯜꯂꯤꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯕꯨꯗꯤ ꯀꯟꯕꯤꯔꯒꯦ꯫ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯃꯤ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯇꯥꯛꯎ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯁꯅꯥꯊꯣꯡꯗ ꯂꯩꯕ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯆꯧꯕ ꯈꯣꯡꯗꯨꯗ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯟꯖꯤ ꯃꯥꯏꯆꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧꯅ ꯄꯥꯟꯖꯤ ꯃꯥꯏꯆꯧꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯂꯥꯏꯐꯥꯎ ꯑꯃꯨꯛꯇ ꯇꯧꯗꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯥꯟꯖꯤ ꯃꯥꯏꯆꯧꯗꯨꯅ ꯉꯥꯛꯇꯪ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯕ ꯁꯥꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯁꯅꯥꯊꯣꯡꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯈꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯂꯞ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯈꯣꯡ ꯑꯗꯨ ꯈꯨꯗꯛꯇ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯁꯤꯠꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯤ꯫
ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯄꯥꯟꯖꯤ ꯃꯩꯆꯧ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯄꯥꯟꯖꯤ ꯃꯀꯣꯛ ꯍꯥꯠꯇꯨꯅ ꯁꯅꯥ ꯀꯌꯥ ꯄꯤꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯟꯖꯤ ꯃꯩꯆꯧꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯃꯗ ꯃꯇꯝ ꯀꯨꯏꯅ ꯅꯣꯡ ꯇꯥꯗꯕꯗꯒꯤ ꯏꯀꯪ ꯊꯣꯛꯇꯨꯅ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯍꯤꯡꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯄꯥꯟꯖꯤ ꯃꯩꯆꯧꯒꯤ ꯋꯥꯔꯤ ꯇꯥꯕꯗꯒꯤ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯣꯡ ꯇꯥꯔꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯄꯥꯟꯖꯤ ꯃꯩꯆꯧ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯄꯥꯟꯖꯤ ꯃꯩꯆꯧ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯅꯤꯃꯒ ꯂꯣꯏꯅꯅ ꯆꯥꯎꯔꯕ ꯎꯃꯪ ꯑꯃ ꯐꯥꯎꯗꯨꯅ ꯏꯀꯪ ꯊꯣꯛꯂꯤꯕ ꯂꯩꯕꯥꯛꯇꯨꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯁꯣꯏꯗ꯭ꯔꯦ ꯆꯣꯞꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯗꯟꯗꯤ ꯐꯪꯒꯅꯤ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯎꯃꯪ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯄꯥꯟꯖꯤ ꯃꯩꯆꯧꯅ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧ ꯃꯅꯥꯏꯁꯥ, ꯑꯩ ꯎꯃꯪ ꯑꯁꯤꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯂꯛꯀꯦ, ꯅꯈꯣꯏ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯆꯥꯎꯔꯕ ꯂꯣꯛꯅꯨꯡ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯣꯛꯅꯨꯡ ꯑꯗꯨꯗ ꯍꯪꯉꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯄꯥꯟꯖꯤ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯍꯪꯉꯣꯏ ꯂꯥꯕ ꯑꯗꯨꯅ ꯍꯪꯉꯣꯏ ꯑꯃꯣꯝꯗ ꯍꯥꯏꯔꯛꯏ, ꯂꯩꯕꯥꯛ ꯑꯁꯤ ꯅꯣꯡ ꯇꯥꯗꯕꯗꯒꯤ ꯃꯍꯩ ꯌꯥꯝꯅ ꯋꯥꯅꯔꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯟ ꯃꯈꯩ ꯅꯣꯡ ꯇꯥꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯆꯌꯣꯜ ꯑꯁꯤꯗꯗꯤ ꯅꯣꯡ ꯌꯥꯝꯅ ꯇꯥꯃꯟꯈꯤꯗꯨꯅ ꯏꯆꯥꯎ ꯊꯣꯛꯂꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯁꯒꯥꯏ ꯋꯥꯡꯅ ꯁꯥꯍꯧꯗ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯩꯐꯝ ꯐꯥꯎꯕ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯍꯪꯉꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯄꯥꯟꯖꯤ ꯑꯗꯨ ꯎꯃꯪꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯉꯥꯏꯕ ꯃꯈꯩ ꯉꯥꯏꯔꯝꯂꯒ ꯂꯣꯠꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯟꯖꯤ ꯃꯩꯆꯧꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯄꯗ ꯀꯣꯅꯨꯡ ꯌꯧꯔꯝꯗꯥꯏꯗ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯆꯩꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯅꯤꯡꯊꯧꯗ ꯇꯝꯂꯒ ꯆꯩꯔꯥꯛ ꯄꯤꯒꯅꯤ, ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯔꯝꯈꯣ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯕꯅꯣ? ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯧꯗ ꯍꯥꯏꯕꯤꯔꯒꯅꯨ, ꯃꯈꯣꯏ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯄꯥꯟꯖꯤ ꯑꯗꯨꯗ ꯈꯣꯏꯔꯝꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯄꯥꯟꯖꯤ ꯑꯗꯨꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯂꯗꯨꯅ ꯅꯣꯡ ꯇꯥꯗꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯗꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯣꯡ ꯇꯥꯒꯗꯒꯦ, ꯀꯔꯝꯅ ꯑꯋꯥꯕ ꯀꯣꯛꯀꯅꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯄꯥꯟꯖꯤ ꯃꯩꯆꯧꯗꯨꯅ ꯂꯥꯏꯒꯤ ꯍꯩꯔꯝ ꯂꯩꯔꯝ ꯊꯥꯗꯣꯛꯇꯨꯅ ꯉꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯔꯒ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯒꯅꯨ꯫ ꯆꯌꯣꯜ ꯑꯃꯒꯤ ꯇꯨꯡꯗ ꯅꯣꯡ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯇꯥꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ ꯅꯍꯥꯟ ꯃꯈꯩ ꯅꯣꯡ ꯆꯨꯗꯕꯒꯤ ꯏꯁꯤꯡ ꯃꯌꯥꯝꯗꯨ ꯅꯤꯡꯊꯧꯒꯤꯗ ꯄꯨꯂꯞ ꯇꯥꯔꯒꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯎ ꯑꯃꯨꯛ ꯊꯣꯛꯂꯒꯅꯤ꯫ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯩꯐꯝ ꯂꯩꯔꯔꯣꯏ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯗꯨꯅ ꯁꯒꯥꯏ ꯁꯥꯅꯕ ꯂꯥꯎꯊꯣꯛꯄꯤꯌꯨ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯆꯥꯎꯒꯤ ꯀꯤꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯄꯥꯎꯖꯦꯜ ꯄꯤꯗꯨꯅ ꯁꯒꯥꯏ ꯁꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯆꯌꯣꯜ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯅꯣꯡꯅ ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯉꯝꯗꯅ ꯆꯨꯔꯝꯃꯤ꯫ ꯄꯥꯟꯖꯤ ꯃꯩꯆꯧꯒꯤ ꯍꯩꯁꯤꯡꯕꯗꯨꯗ ꯅꯤꯡꯊꯧꯅ ꯄꯦꯜꯂꯗꯨꯅ ꯂꯨꯄꯥ ꯀꯌꯥ ꯄꯤꯗꯨꯅ ꯂꯩꯕꯥꯛꯇꯨꯒꯤ ꯄꯥꯟꯖꯤ ꯃꯀꯣꯛ ꯑꯣꯏꯅ ꯍꯥꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯅꯤꯡꯗꯕ, ꯑꯇꯟꯕ, ꯂꯥꯏꯔꯕ ꯄꯥꯟꯖꯤ ꯁꯥꯕ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯁꯤꯟꯐꯝꯗ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯂꯥꯏꯅ ꯆꯥꯟꯕꯤꯗꯨꯅ ꯑꯐꯥꯎꯕ ꯄꯥꯟꯖꯤ ꯃꯩꯆꯧ ꯑꯃ ꯑꯣꯏꯕ ꯉꯝꯈꯤ꯫